Hello everyone, ngasidi Khongdrumgi khir sembo uchake mayam yemilasi Khongdrumgi khir sisu yam haowi Thajadana ado Khongdrumgi khir se semna widamta Khongdrum anauba ama lawre maruga yaudriba haitare yam nauba do ado maru yauragadi maru do lawthok ama changi aduna yam nauba Khongdrum se lawrani ado Khongdrum se maku phajana khokto Khongdrum se gi maku se manghan bide akhona paknam se magaso chaba yai Athumba habasimaktubu yamna henadi chabdi ngamdamnina ai Khongdrum se mapum amadi sijina ro khir semna bidamakta yarani sigi changsina Khongdrumgi changse yamdamnina sangom se liter makhai sina yarani sangom liter makhai se hanbada sawhalani hek sarokpaga gas ki flame se loda thamaga chawrakna minute amagumba sum sangom se mahi khajitang nangsinaba sawhalaga thame ado sangom se khare yamna nanghalaga khirda hapningba oiragana sangom liter ama lawrani aduga gas ki flame se loda thamaga minute 30 kungumba sangom sina harap wawrapna hangapal machu changapdo light yellow oirakpa matamda adu phawba lonbi be mathangda pan ama lojare machista sangdoktaba gi che chamas tangkhai phaba tabida hapani gi se sangdorokpa ngaani gi hek sangdorokpa suji se chamas ama lawre aduga gi sida suji se ngahak ngorani ado suji sigi machu se amta olhandabida adu mai muthattoineba aduna chawrakna minute ani gumba gas ki flame che loda thamaga suji se ngor matungda suji se ngobagi manu nusiba thadrok matam aduga suji sigi machu sina light brown dark brown machu kamta leiselakringai suji sigi masagi machu angobada adu dum oiringai sida suji si lautharani suji ngokhiba pan sida sawdoktaba gi je tablespoon tangkhai khitang helapna lawrani gi je hek sawdorpaga saigi Khongdrum sitkiba singda adu hapchilani Khongdrum sina mulakpa matamda adu phawba ngaudoine karigumba Khongdrum sina mun phatringaida ekhoina sangom ka hapuragadi sangomda kairakpasu yai aduna Khongdrum se munnaba ngoba mathau tai Khongdrum se munnaba ngauringai sida khirsigi mahau hingatna bidamukta pawrapna sukaiba ilaichi maru khara hapchilani tejpata mana ama thadalaga hapchilani dagi khoi chini so dum hapchin bi hoba yare aidi chini matum se rock sugar se oina hape ado chini sidi ai ina pamba thomba thomdabai changdo aduda dum hapirani aigi oinadi hapiba changsina yarni do khoina chini se tumakpa matamdo adu phobo ngaudoini hojikti chini loina bak tongkhre mahi khajitang langthome chini se tumakpage adu so mahi sisu nangsinkhre sidai hena ngauragadi chini do caramelize torupana maram oraga sangom khirchigi machu se olakpasu yai aduna mai muthatlage aduga ngasagi ngauthoga thamkiba suji do hajilani suji siga Khongdrum siga fajana mix torni ngasai lolaga thamkiba sangom do hajin bayarni sangom je hajil matungda mai chukhatlani aduga suji sina tholakpa matamda adu phawba londoini sangom je ahanbagi oina yani sigi changche loinabak hajiloi aduga sangom sina sorokpa matamda suji sichu thola ani kirsigi mahi langba nangba changdu chu akoina dum ura ani karigumba mahi yamna nangagadi sangom khara mu hajindoini dudi sangom je amu sorokpa ngarni sangom je sorok matungda gas ki flame se medium da thamaga chawrakna minute amagumba sawhalani aina sangom se am haptamnina minute ama sawhanbada dum yarni khara nangchila ani apkiba sangom je sum ngahak minute amagumba sawhanbasida phanam nangchila suji sisu phajana thoto adudi mai muthatlage khir thongba loisinba yarni hapningba dry fruit sing hapiba yare ado saringai sida kismis khara hapchilage Khongdrum se nobagi masagi oina maruga amta yaudabagi thocharingai sida nongjaringai sida ngasagi suji tablespoon ama hapkhibdo aduna maram oiraga khirse mahause yam thotna mengna hawhale agi khirgi mongse kharadi nange aduna sangom khara mu hajilani aduga chamasina phajana mu otpirani makha tana di sawhalaroge topa hapningba dry fruit sing habdi pista oiro kaju oiro badam oiro hapningba mayam hapiba yare yamna mengna hawe sigi khirse Khongdrumgi sangom khirsisu thongba lorabnina agi video singa sigi matang sida loisinjarage yengbiriba singbu thagatchari